Central Security Force punna chatlaga yengsilubada nung thomjalakpadagi koigi SDPO gi koi staff ama fo yauna koigi SDC gi staff ama yauna IDP amada asokpa nanghan ki haiba wafam ama khak thamdioja sam tang lakchana leiriba Central Force changuriba Central Force me amarakta kharabadi du muknaramba thoknaramgani adubu Security Force yauraga IDP singna masagi mayumda changhalaga community animaktadi lanjenaribani IDP loinamak leinaribani adubu yengakpa matamdadi Security Force ka punna changaga nung thomakpagi wakhalon ama laibasisu karamba ground dagi laibano haibasini aduga hairiba lengaki resettlement ki process se masi tasengna mai pakadra haibagi wahang amasu amuk thoklakli hoja masi swaim ta kamai thamini hoja nine questions here multiple way I'm cutting not there although anyway I something jaraga harake lengak na sakpo wasakti akhoi laron bi wasak haja batare ko aduna haibde laron bi da handana yeng moi kada to habanate adu khongman ama chongkan da ko hedo adu gi wai ni government ki wasakti lengak ki wasakti yumthong kuding de ising phangale hujik ke si de phangina trawo mane oja adu intro kogi ozabi mola koizamna complaint to ja quota mind to again but he himself is part of that kogi kahta federal system of government and government ki koi member of parliament or miyamna lawra ini Manipur da tawriba thabak sing se akoi gi si da ngatang wen tawre masi gi se BJP government na yamna miyamda machin thire sina traw haija adu ta ga di resettlement process march tomong da ngamni hai ta ga di akoi madu gi pai government to Manipur da dum anakuina pahandinge ngamni ta ga di adu kai haja ta akoi gi babu singh gi oina haja aina dana babu singh gi oina ase March 31st ki se ID project library today like lem khong mi da koi kan to rom sat kan da kana to ira am to han adu ta ga di resettlement ki process kai no step by step procedure koi gi kana da hona Jampur de hona til koi gi Imphal West ko lewa kadang ban Kotruk Phayeng sigi lewa site mem down to up to zikai ba kangpo people da proper procedure ngi makada